Bishnupur district manung chanba Naransena high canal da leiba local da Kuki Militant Singna Nongmei Kapsillakhre local aduda masagi lohida kapa chatluba Loumi ama Nongmei maruna panbadagi North AOC da leiba Rajmedi City da pukatuna laikanakre hairi IT News na mafam adudagi fangba pauda thogdok asi ngasi ayuk pung 8 lom tabada thokibani mafam aduda hana lumduna lairamba khulai matik chana paiba Kuki Militant sing aduna Nongmei round 15 rom kapthorakpadagi law suba kumlakpada ngairiba Naransena ward number 8 tagi Salam Jotin chahi 35 apokpa ibotomba koba miyoi ama oithangba thabaki sarukta Nongmei maruna panbadagi laikanakibani Salam Jotin ga chatminaruba Maisnam Sunil koba miyoi amasu hida kapnaba pamka konana laurida paktaduna lehobadagi Nongmei na palhodre hairi pawasina makhatana hai Kuki khulga tainana leiba Nepra lampaki hai canal da tainaba Laufamda Jotin amasung Sunil na lauhida kapnabagidamak chatlubani adubo makoigi laufamgi mamangda leiriba laufam amada hana lumduna leiramba Kuki Militant mari romna Nongmei kapthorakpani ahanba kapthorakpa Nongmeina Jotin panduna tukibani makhatana lepa leitana Nongmei kapthorakpadagi pampo na pona lauri mangarom lalaga IRB kem manakta khariba fencing yorakpani hairi Nongmeina panduna leiriba Jotinbu Sunil na poraga puthoraktuna Bishnupur District Hospital da ahanba layeng chatharaba matung Rajmedi City da pukhalakibani hairi